1940 Russian scientist kharana angakpa makhalgi experiment ama tawki maduda ahingba mi kharabu room amada thong londuna thamlaga dumit kuntrani tumhandaba mit panghanduna thamba asini masigi damak mi kharabu room du da thamlaga makhal amagi gas ama room adu da thajilami gas adu ki matengna room adu da laiba mi sing tumhaningdi tumningba buthugai ba gas ni mado Russian scientist sing aduna yengba pamlami leptana mi amana tha ama tumdrabadi kari oi masi yamnamak minungsi khangdaba experiment amani real voice kana video da adomutaram noksinjeri channel asida ana boirabadi subscribe to sanbiramo 1940 gi World War II gi matamda farak palan phasingbu makhal kaya gi human experiment tauki haibasi mayamna khangnei German dasu Japan dasu matawasumna Russia dasu Russian scientist kharana lanpha manga khakbu room amada hapchin ki thonglon sinki adubu wafam amati hainaki karigumba na khoina experiment ase mapung phana to halabadi nakoi bu release tawgani lanpha manga mak chamber amada thajin kre makoi kari ngangdari hainari haibase khangnaba thangnaba room da thamba microphone gi matengna taba yabagi process torami makoi room da changkre tumning danaba gas khara khara thajin le masiga loinana chana thaknaba marang kaina room aduda thamki loinana panaba lairik na chingbasu thamki makoi changkhraba tungda room mado complete seal tawkhirami glass macha amakak thami madusu sealed tawraba glass ni madugi matengna mapan dagi tanja yaraktaba da scientist singna manungda kari oiri adu khak yengnaba aduga monitor tawnaba makoi da thajiliba gas ado khajik khaktani a little amount tumba poktanabagi tamakni angakpagi gas ni tumningba pokhande hai khajik phawbuda anbagi 5 days ti normal oirami lanpha manga mak room aduda lei santida makoi gi haukiba punsi gi wakhan khannei wari sanai kari numita thokpa mayum dahanba asine jingba loinana amaga su wa ngangnarami nongnani amaga haukrabagi tungda makoi manga mak asigi ବ୍ୟବहार da change lakpa uki makoi saunaraki amana amada launa ngangnaraki chamber aduda lakhibagi maram amana amada thangjin naba horaki numit mapan ni haukre makoi gi maraktagi amadi angawbugumna law khonglaki yamna kanna lawbu maramna magi khonjel sithaki khonjel thokidre makoi mari aduna ngawbugum toraklaba nupa adubu makna mathanda onna thoina chong phaliba adubu yengduna lerami wadi ngangdi mabu mateng tobagi wakhal su leite nongmanini matungda makoi mari asidagi ani amasu room aduda leiba lairik sing sekai ba chaikhai ba horaki masigi matungda toilet tagi amang boloraga che chang ado room da nappa horaki 14 days haukrabatung room adudagi khonjel thoraktre khonjel takhidre ichik chikre mapanda leiba scientist singna kari oikre haibadu check tobagi tanja laki makoi hinglibra natraga sikhrabra masigi damak ahan bada makoi na room da fit tawkiba oxygen consumption machine adu check tawi adubu oxygen gi lairi oxygen di lairi makoi na consume su tawri it means makoi hingli aduga makoi gi damak enough oxygen su lairi minung si laitraba experiment asig result kari oiri yengbagi damak scientist sing room da changlaga makoi bu yengbagi khannai makoi senseless oikrabra natra kari oikre real da makoi na changdringai mangda microphone gi mateng na haiki nakoi gi khonjel tadri aduna aikoi manung changlake tawri aikoi thong hangke tawre nakoi gi maraktagi thongna ta leirabadi handoku aduga nakoi hiptha duna layu natrabadi shoot tawni aduga nakoi na aikoi gi wa yarabadi thadok pigani masigi khonjel ase pisin ki batungda manungdagi yamna kiningai oiraba thak thak nikpa khonjel amana hairaki aikoi haujik thadok piba pamdre room chamber ki thong hangki scientist amadi security guard sing manung changki makhoina manung do oiram liba piwa mado urubada kok ngauki makhoina khalamde experiment adugi result aduk satigani makoi manga maki pibam ubada kiningai oirami mit mai amati yada I chenthari hakchang thrak thrak yanthakre sarungak ta oire makoi sidi hojeksu makoi bu uraga khangi masara masabu segairaga chanari boy room aduda thamkiba chanaba chinjak amata makoi charamdi room da khonjel amata thokte scientist amana room du da leiba gas ki button off tawbada ta dun hiptuna leiba makoi mangamak phat phat hawat tuna scientist amadi atai do chongsilaki makoi adugi mapangal normal mi ki mapangal dagi henkre yam akan pe attack
तौबना मरम ओइदुना सिक्योरिटी अमा स्पॉट सिकी मसिगी अटैक असिदा इंटेयर अटैक असिदा सिक्योरिटी गार्ड मंगा सिकी हाई एनी हाउ मकोइबु फादुना हॉस्पिटल द पुकी अमसुंग ज्ञान मांगनानबा इंजेक्शन काप्सिन की याम नंगकप वादी मकोइद सेंसलेस की इंजेक्शन अहुम कापदसु ज्ञान मांगखिदे अमा थिनबदा नॉर्मल मिदी सेंसलेस ओइ पुंग कयागी मकोइगी हकचांग द एनी टाइप ऑफ मेडिसिन वर्क तोरमदे मकोई मंगा अदगी अनिगी पोजीशन याम फत्रे सीबगी मोंग द लाखरे अतै अहुम अदो मसाव मसार सेगाई किबा खुतत किबसिंग अदो सर्जरी की दमक पुखी मकोई अहुमना एनेस्थेसिया पेन किलर चारो हाइक्रे चादबदा सर्जरी तो हाइरकी सर्जरी की तंजादा अहुम असिदगी अमदी सीक्रे नुपा अमा कन्ना लाउबदगी खोजल ताकिबदो मदुना सर्जरी की मतमदा डॉक्टर बु येंगलगा नोगलखी मसिगी मरमदी सर्जरी तौरगा मांगोंद नुंगाइब्रा फाउब्रा कइनो मदुदा इन्वॉल्व ओइबा साइंटिस्ट सिंग अदो हौजिक सुपेंद्री हेन खंगनिंगली हिंगलिबा अनी अदो अमुक ngसाइगी चैम्पर अदुदा पुदुना लाखी हापचिनकी हंदक मुक्ति मकोइगी मखोंग मखुत पुंचिनख्रे अमदी तुमनिंगै सिख्रे लेमहौबा अमदुना मथंगी नुमित साइंटिस्ट अमदी सिक्योरिटी गार्ड ता मखोंग मखुत पुनबा थौरी थदलगा अटैक तौकी माना सिक्योरिटी गार्ड के नोंमै मुनकी अदुगा साइंटिस्ट अनी की कोक नोंमै कापसिनकी साइंटिस्ट अमना लोटखिरमी तांजा असिदा साइंटिस्ट अमा लोटना मसागी मखुत्ता रिवॉल्वर पाइरगा नुपा अदुदा नमगे गाइरी ngसाइगी का अदुदा मखोइ सिंग असे थमख्रबा तुंगदा मखोइ असिबु तुमहंद्रबगी तुंगदा मीदगी सागुम ओनखिबा जातनी हिंगोरिबा साइंटिस्ट अदुना मागी रिवॉल्वर अदो नुपादुदा नमलगा हंगी नंग कनानो करमना तौरी मतौनो मदु नुपादुना खुमलकी नंग आइबु काउख्रबरा नंग आइदी अमत्तनीना नंगी थनुंग यावरिबा सैतान गी वखललोंदो अमदी मिनुंगसी चेंदबा मोथोंग हुक्तबा लंगचत अदो यावना यावना सिरमदाइदा नंग कीरबरा आई नंगी नकोकते यावरिबा सैतान अदुनी मसी ताबदा साइंटिस्ट अदो हुमांग चोटकी माना मी अदुबु नोंमैना कापसिनकी सिरमदाइदा नुपादुना हाइरमकी आई हौजिक हिंगले मसिगी एक्सपेरिमेंट असे गेस अदुबु टेस्ट तौबगी दमकला नत्रगा मी असे तुमद्रगा करी ओइ खंगबगी तौबरा मदुगी रियलिटी मखोइतरा खंगरे पब्लिक न खंगदे क्रीपी पास्टा कोबा इंटरनेट वेबसाइट ता पब्लिश तोरपनी हाई वारी असे रशिया दा असिगुम एक्सपेरिमेंट ओइकिदे हाइना सो हाइने वारी असे होली आइस कोबा नोबेल अमदसु यावी हाइरी अदुगा नोबेल राइटर अदुगी वादी नोबेल अदुदा यावबा वारी पुमनमक असेंग वारीदा बेस ओइबंगाक्तनी वीडियो असिबु ताबिरगा अदोमना करी फील तवी मदुदी आइन हाइजबु ngamdre वीडियो असिबु येंगबिबगी दमक थागतचरी हाइबा सिटी आइंगमी थैंक यू।